Pu-Thangba Ngamloidaba Selgi demand amadi donation ga mari Leinana Mayang Imphal Municipal Council ngasi Thong Lonsinkhre hiramasiga mari Leinana ngasi Mayang Imphal Municipal Council gi office ta pangthokpa paugi mifam amada council asigi ward number 11 gi councilor Muhammad Rahul Khan hai mamang chahi gi me tang ahum dagi hokiba irang asina maram oiraga Mayang Imphal Municipal Council na angambat hakta khulngak liba ichilenau sengi mating pangduna lakli irang asi matam koina chatharakpana maram oiraga matam gi senkhai amadi donation mayam asina council asi chalaiba ngamlakthre council asi gi caretaker oina thaupuba horakpadagi lengakna pirakpa matam gi senthang su pitharpa lepthri council asi gi fund oina dukan gi rent toll tax amadi public toilet tagi lakliba sanfam asina chalaiba ngamlakthre council asi gi employees sing maru oina sweepers singi tolo fauba piba ngamdre marak sida councilors singi honorarium su fanglakhtaba tha 18 helakle oirakliba fibam asida councilors singsu kham thengna awaba mayok heribani lamdam asigi sel thunggi fibam sokselakpa matam asida maike kyadagi lakpa senkhai thungkhai sing asina ngasidi council asi chalaiba ngamlaktabadagi office so lonbat natana atopa lambi leiraktre maram aduna Mayang Imphal Municipal Council gi office so lonbagi khongthang asi councilors singna lorokpani makhatana makhal amatagi Pu-Thangba Ngamloidaba donation amadi senkhai amata piba ngamloroi office so lon khiba asina maram oiraga Mayang Imphal Municipal Council na koliba mafam singda leiba miyamna mayongnagadaba khudong chadaba sing adugi damak council asina nungaitaba phongdokli haina mahakna makhatana phongdokhi इकोई म्युनिसिपालिटी चलाइनब सरकार मतम की फंड इकोई केयरटेकर ओइना थौपुरकपदगी ngasi फौबुदा फंड थादोरक्तबा अदुगा इकोई काउंसिल मैनेज तौरिबासी इकोई पब्लिक टॉयलेट टोल टैक्स ओनली दुकान रेंट खर सिसदगी लाकपसिना इकोई लेजरिबा काउंसिल असि लुना नब होन जबदा सिनजरिबा स्वीपर सिगी तोलो फौबो पीबा ngamlaktre aduna maram oiraga इकोई सि लेरिबा काउंसिलर सिंग सिमरक्ता थाबा इंखांग सुबा चटपा अममा मीगी खुलंग चटपफो यौसलकपसिना मारम ओइरगा मखल अमतगी डोनेशन मखाताना लौदबा अमदी मयामगी अममा काउंसिल असिदा दरकार लेबसी चांग तालकवा मतमदा इकोई थोंगलोलिङै मनुंग असिदा पीबा ngamdabado प्रजा मयाम लेबिरबा म्युनिसिपालिटी इम्फाल म्युनिसिपल काउंसिल असिना कोनबा प्रजा मयामना मदुगिसु वरौबिदनबा हाना अपील तौजरी अदुदुगा कैगुंबा इकोईगी मयामगा पुन्ना यामिन्नरबा अदो काउंसिल असिना रिजोल्यूशन अमा लौरब मतुंगदा मखाताना थोंग हांगबगी वरेब अदु लौजगनी